ꯁꯟꯙ꯭ꯌꯥ ꯌꯥꯝꯅ ꯏꯪ ꯇꯞꯆꯕꯤ, ꯃꯣꯡ ꯍꯥꯖꯗꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃꯅꯤ꯫ ꯃꯍꯥꯛꯀ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯄ꯭ꯔꯤꯌꯥ ꯀꯧꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯀꯣꯂꯦꯖꯀꯤ ꯒꯦꯠꯇ ꯃꯍꯥꯛꯅ ꯄ꯭ꯔꯤꯌꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯕꯗ ꯃꯊꯟꯇ ꯁꯥꯎꯅꯤꯡꯃꯟꯗꯨꯅ ꯃꯨꯔꯨꯡ ꯃꯨꯔꯨꯡ ꯁꯣꯜꯂꯛꯂꯝꯃꯤ꯫ ꯇꯧꯔꯗꯧꯅꯤ, ꯉꯁꯤꯁꯨ ꯑꯗꯨꯝ ꯊꯦꯡꯍꯜꯂꯅꯤꯑꯕ ꯃꯥꯅ꯫ ꯅꯨꯃꯤꯠꯀꯤ ꯀ꯭ꯂꯥꯁ ꯍꯦꯛꯇ ꯍꯧꯒꯠꯍꯜꯂꯝꯕꯅꯦꯕ꯫ ꯉꯁꯤꯗꯤ ꯊꯕꯛ ꯇꯧꯒꯦ, ꯂꯥꯛꯈꯤꯁꯅꯣꯕ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦꯕ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ꯫ ꯕꯥ, ꯈꯪꯕ꯭ꯔꯥ? ꯑꯁꯥꯏꯗꯒꯤ ꯅꯅꯤꯡꯗ ꯂꯦꯞꯂꯤꯕꯅꯦꯕ, ꯎꯔꯣꯏꯅꯦ ꯅꯪꯗꯤ꯫ ꯍꯩ, ꯊꯋꯥꯏ ꯌꯥꯎꯃꯜꯂꯤ ꯅꯪ꯫ ꯀ꯭ꯂꯥꯁꯀꯁꯦ ꯀꯌꯥꯝ ꯉꯟꯅ ꯂꯥꯛꯏꯅꯣꯕ? ꯀꯥꯟꯅꯗꯦ꯫ ꯉꯁꯤꯗꯤꯅꯦ ꯃꯤ ꯑꯅꯧꯕ ꯑꯃ ꯈꯪꯅꯍꯟꯒꯦ ꯍꯥꯏꯅ ꯄꯨꯔꯛꯏꯅꯦ꯫ ꯌꯦꯡꯉꯨꯗꯨ, ꯇꯥꯆꯧ, ꯑꯁꯤꯒꯤꯅꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯍꯥꯏꯕꯗꯣ꯫ ꯁꯟꯙ꯭ꯌꯥ ꯀꯧꯕꯅꯤ꯫ ꯃꯁꯛꯁꯦ ꯐꯖꯗ꯭ꯔꯥ? ꯑꯩꯅꯅꯦ ꯅꯍꯥꯟꯗꯒꯤ ꯇꯥꯆꯧꯁꯦ ꯃꯥꯒ ꯈꯪꯅꯍꯟꯒꯦꯅ ꯉꯥꯏꯕꯅꯦꯕ꯫ ꯇꯥꯆꯧꯅ ꯃꯄꯥꯟꯗ ꯂꯩꯕꯅꯤꯅ ꯃꯥꯒ ꯈꯪꯅꯕꯒꯤ ꯃꯇꯥꯡꯁꯦ ꯑꯃꯠꯇ ꯊꯣꯛꯇꯕ꯫ ꯍꯩ, ꯑꯉꯥꯎꯕꯤ, ꯌꯨꯝꯗ ꯄꯉꯥꯡ ꯉꯥꯡꯕꯗꯣ ꯃꯁꯤ ꯀꯣꯂꯦꯖꯇꯁꯨ ꯂꯥꯛꯑꯒ ꯑꯗꯨꯝ ꯉꯥꯡꯉꯤꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ꯫ ꯁꯟꯙ꯭ꯌꯥ, ꯁꯥꯎꯅꯨꯀꯣ, ꯑꯩꯒꯤ ꯏꯅꯥꯎꯁꯦ ꯈꯔ ꯉꯥꯎꯁꯤꯟꯅꯕꯅꯤ꯫ ꯅꯪꯅ ꯈꯔ ꯁꯦꯟꯅꯗꯨꯅꯅꯦ ꯃꯁꯦ ꯀ꯭ꯂꯥꯁꯇ ꯌꯥꯎꯍꯜꯂꯨꯀꯣ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯏꯉꯥꯎ ꯉꯥꯎꯁꯟꯅꯔꯗꯅ꯫ ꯑꯗꯣ ꯁꯟꯙ꯭ꯌꯥ, ꯅꯣꯡꯃ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏ ꯇꯣꯝꯕꯤꯒ ꯂꯥꯛꯎ ꯌꯨꯝꯗ ꯀꯣ꯫ ꯁꯟꯙ꯭ꯌꯥꯒ ꯄ꯭ꯔꯤꯌꯥꯒꯁꯨ ꯀ꯭ꯂꯥꯁ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯋꯥꯔꯤ ꯁꯨꯅꯗꯨꯅ ꯑꯋꯥꯕ ꯄꯣꯊꯥꯕ ꯑꯣꯏꯅ ꯃꯈꯣꯡꯅ ꯇꯞꯅ ꯇꯞꯅ ꯍꯥꯏꯊꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯍꯥꯏꯊꯔꯛꯄꯗ ꯈꯪꯍꯧꯗꯅ ꯃꯥꯡꯗ ꯃꯤ ꯑꯃ ꯆꯞ ꯂꯥꯎꯅ ꯂꯦꯞꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯃꯨꯟꯅ ꯇꯉꯛ ꯑꯃꯅ ꯑꯃꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯅꯥꯁꯨ ꯋꯥꯔꯤ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯅꯈꯤꯗꯦ꯫ ꯖꯦꯝꯁꯅ ꯇꯨꯃꯤꯟꯅ ꯁꯟꯙ꯭ꯌꯥꯕꯨ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯤ ꯈꯪꯗꯕꯗꯒꯤ ꯄ꯭ꯔꯤꯌꯥꯅ ꯖꯦꯝꯁꯄꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈ꯭ꯔꯕꯅꯤ꯫ ꯀꯥꯏꯗ ꯆꯠꯂꯤꯅꯣ ꯅꯣꯏꯕꯥꯅꯤꯕꯨ? ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯀꯣꯏꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯅ ꯌꯥꯝꯅ ꯀꯣꯏꯕꯁꯦ ꯐꯠꯇꯕꯅꯤꯀꯣ꯫ ꯄꯥꯈꯪ ꯑꯉꯥꯎꯕꯅꯅꯦ ꯐꯥꯖꯈꯤꯅꯤ ꯈꯪꯉꯕ? ꯅꯌꯨꯝꯗ ꯍꯟꯅꯕ ꯇꯧꯀꯣ꯫ ꯈꯣꯡꯅꯒ ꯍꯥꯏꯊꯔꯛꯏꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯒꯥꯔꯤ ꯃꯆꯥꯒꯗꯣ ꯌꯥꯎꯔꯛꯇ꯭ꯔꯕꯣ? ꯄꯥꯏꯔꯒ ꯆꯠꯀꯦꯗꯤ ꯍꯥꯏꯗꯗꯅ꯫ ꯄ꯭ꯔꯤꯌꯥꯅ ꯃꯗꯨꯗ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯄꯥꯏꯔꯒ ꯆꯠꯄ ꯌꯥꯔꯗꯤꯅꯦ ꯏꯕꯨꯡꯉꯣ ꯑꯁꯥꯏꯅ ꯆꯠꯂꯗꯕ꯫ ꯒꯥꯔꯤꯗꯣ ꯌꯥꯅꯗ꯭ꯔꯕ꯫ ꯁꯟꯙ꯭ꯌꯥꯒꯤꯁꯨ ꯑꯩꯒꯤꯁꯨ ꯉꯁꯤꯅꯦ ꯒꯥꯔꯤ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯈꯣꯡꯅ ꯍꯥꯏꯊꯔꯛꯏꯕ꯫ ꯀꯔꯤꯅꯣ? ꯒꯥꯔꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯑꯩꯅ ꯀꯣꯂꯦꯖꯇꯒꯤ ꯑꯗꯨꯝ ꯊꯤꯟꯕꯤꯔꯗꯕ꯫ ꯑꯩꯒꯤ ꯀꯥꯔꯁꯦ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤꯅ ꯑꯝꯇ ꯐꯝꯗ꯭ꯔꯤꯀꯣ꯫ ꯅꯣꯏꯕꯥꯅꯤꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦꯕ꯫ ꯅꯨꯄꯤꯒ ꯑꯃꯠꯇ ꯍꯥꯞꯅ ꯄꯨꯖꯗꯦꯀꯣ꯫ ꯀꯥꯟꯅꯗꯦ, ꯐꯥꯒꯤꯁꯨ ꯇꯥꯕ꯫ ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯑꯩ ꯊꯤꯟꯕꯤꯔꯝꯃꯒꯦ꯫ ꯂꯝꯕꯤꯁꯨ ꯊꯣꯛꯏ꯫ ꯌꯥꯔꯅꯤꯌꯦ ꯖꯦꯝꯁ, ꯑꯩꯈꯣꯏ ꯑꯁꯨꯝ ꯆꯠꯈ꯭ꯔꯒꯦ꯫ ꯄ꯭ꯔꯤꯌꯥꯁꯨ ꯃꯣꯏꯒꯤ ꯇꯥꯆꯧꯅ ꯂꯧꯕ ꯂꯥꯛꯆꯔꯅꯤ꯫ ꯑꯩꯒꯤꯁꯨ ꯌꯧꯗꯣꯔꯦ, ꯈꯤꯇꯪ ꯉꯥꯏꯔꯦ꯫ ꯑꯣꯇꯣꯔ ꯀꯩꯅꯣ ꯄꯨꯔꯒ ꯆꯠꯈ꯭ꯔꯒꯦ꯫ ꯌꯥꯔꯅꯤꯌꯦ ꯉꯁꯤꯒꯤꯗꯤ꯫ ꯄ꯭ꯔꯤꯌꯥ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯔꯥꯖꯦꯁꯅ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯛꯀꯦ ꯇꯧꯕꯗ ꯁꯟꯙ꯭ꯌꯥꯅ ꯃꯗꯨ ꯐꯣꯡꯗꯣꯛꯄ ꯄꯤꯔꯝꯗꯦ꯫ ꯁꯟꯙ꯭ꯌꯥꯁꯨ ꯈꯪꯗꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯈꯪꯗꯕ ꯁꯥꯁꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯇꯟꯖꯥ ꯌꯦꯡꯂꯗꯨꯅ ꯔꯥꯖꯦꯁꯅ ꯁꯟꯙ꯭ꯌꯥꯕꯨ ꯀꯣꯂꯦꯖꯀꯤ ꯀꯦꯟꯇꯤꯟꯗ ꯎꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯁꯟꯙ꯭ꯌꯥ, ꯑꯩ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯒꯦ꯫ ꯅꯪ ꯌꯥꯒꯗ꯭ꯔꯥ? ꯑꯩꯅ ꯀꯨꯏꯔꯕꯅꯤ ꯅꯍꯥꯛꯄꯨ ꯈꯟꯖꯔꯛꯄ꯫ ꯅꯪꯁꯨ ꯈꯪꯂꯤꯕꯅꯤ ꯄꯨꯝꯅꯃꯛ, ꯑꯗꯨꯕꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯏ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ꯫ ꯑꯩꯉꯣꯟꯗ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯕꯒꯦ? ꯁꯟꯙ꯭ꯌꯥꯅ ꯃꯗꯨꯗ ꯈꯨꯝꯂꯛꯈꯤ꯫ ꯍꯣꯏ ꯔꯥꯖꯦꯁ, ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯏ꯫ ꯑꯗꯨꯕꯨ ꯅꯪꯒ ꯑꯩꯒꯒꯤ ꯊꯥꯛ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯅꯪꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥꯅꯤ꯫ ꯅꯈꯣꯏ ꯄꯥꯕꯨꯡ ꯏꯃꯥꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯃꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯤ ꯄꯥꯝꯂꯛꯀꯅꯤ꯫ ꯑꯩꯗꯤ ꯅꯈꯣꯏꯒ ꯂꯝꯕꯥ ꯄꯥꯕꯗ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯗꯦ꯫ ꯑꯗꯨꯃꯛꯄꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯖꯒꯗꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯏꯃꯥ ꯄꯥꯕꯨꯡꯗ ꯍꯥꯏꯖꯔꯔꯕꯗꯤ, ꯃꯈꯣꯏꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒꯗꯤ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯏꯅꯤꯡꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯑꯣꯠꯄꯁꯦ ꯑꯁꯤꯗꯤ ꯇꯣꯛꯂꯣ꯫ ꯀꯣꯂꯦꯖꯇ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯈꯔ ꯏꯀꯥꯏꯖꯩ꯫ ꯖꯦꯝꯁꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕꯒꯤ ꯇꯨꯡꯗ ꯃꯃꯥ ꯄꯥꯕꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯍꯩ, ꯀꯔꯤ ꯇꯧꯔꯦ? ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅꯣ? ꯀꯣꯂꯦꯖꯇꯤ ꯅꯤꯡꯊꯤꯖꯅ ꯀꯥꯔꯤꯕ ꯅꯠꯇ꯭ꯔꯥ? ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯣ, ꯅꯍꯩꯗꯣ ꯐꯖꯅ ꯇꯝꯃꯨꯀꯣ꯫ ꯏꯆꯥꯁꯤꯗꯤ ꯑꯃꯠꯇꯅꯤ, ꯉꯥꯎꯁꯤꯟꯅꯕ ꯌꯥꯗꯦꯀꯣ꯫ ꯃꯄꯥꯕꯨꯡꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯖꯦꯝꯁ ꯅꯍꯥꯛ ꯈꯟꯖꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯁꯟꯙ꯭ꯌꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯅ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯨꯊꯣꯛꯇꯨꯅ ꯃꯄꯥꯕꯨꯡꯗ ꯑꯃꯨꯛ ꯍꯥꯏꯔꯒꯦ꯫ ꯄꯥꯕꯨꯡꯗ ꯉꯁꯤꯗꯤ ꯀꯩꯅꯣꯃꯠꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯏꯃꯥ ꯄꯥꯕꯨꯡꯗ ꯅꯆꯥꯅ ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯖꯒꯦ꯫ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯇ ꯁꯟꯙ꯭ꯌꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯇꯝꯃꯤ꯫
ꯄꯥꯕꯨꯡ, ꯑꯩ ꯃꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯍꯥꯏꯖꯔꯨꯕꯗ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯃꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯍꯥꯏꯅꯔꯕꯗꯇ ꯃꯍꯥꯛ ꯌꯥꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯨꯡ ꯏꯃꯥꯅ ꯈꯔ, "ꯍꯩ, ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ? ꯅꯃꯥ ꯅꯄꯥꯗ ꯑꯗꯨꯒꯨꯝꯕ ꯃꯆꯨꯝꯄꯥꯛ ꯅꯥꯏꯗꯕ ꯀꯣꯂꯦꯖꯇ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯨꯆꯣ ꯍꯥꯏꯅ ꯊꯥꯔꯒ ꯅꯪꯗꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯇꯧꯕ ꯆꯠꯂꯤꯕ ꯑꯣꯏꯔꯕꯣꯔꯦ? ꯍꯩ, ꯀꯥꯟꯅꯔꯣꯏ꯫ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯅꯥꯃꯠꯇꯒꯤ ꯋꯥꯈꯜ ꯈꯟꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯏꯟꯖꯤꯅꯤꯌꯥꯔ ꯔꯟꯖꯤꯠꯀꯤ ꯃꯆꯥꯅꯨꯄꯤ ꯄ꯭ꯔꯤꯌꯥꯗꯣ ꯍꯥꯏꯅꯗꯅ ꯊꯝꯂꯕꯅꯤ ꯅꯪꯒ ꯀꯣꯂꯦꯖꯇ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯤꯕꯗꯨꯅꯤ꯫ ꯃꯍꯥꯛ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄ ꯑꯃ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕ ꯉꯝꯂꯣꯏ꯫ ꯅꯪꯅ ꯃꯁꯤꯗ ꯏꯟꯗ꯭ꯔꯕ, ꯏꯄꯥꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯒꯗꯤ ꯅꯪ ꯏꯄꯥꯕꯨ ꯃꯁꯛ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯅꯨꯄꯥ ꯃꯆꯥ, ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯄꯗꯤ ꯇꯧꯒꯅꯨꯀꯣ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯌꯥꯗ꯭ꯔꯕꯗꯤ ꯏꯄꯥꯒꯤꯁꯨ ꯂꯩꯅꯦ꯫ ꯄ꯭ꯔꯣꯄꯔꯇꯤ ꯃꯌꯥꯝ ꯑꯁꯦ ꯅꯪꯉꯣꯟꯗ ꯑꯃꯠꯇ ꯄꯤꯔꯝꯃꯣꯏ꯫ ꯌꯨꯝꯗꯒꯤꯁꯨ ꯅꯪꯕꯨ ꯇꯥꯟꯊꯣꯛꯀꯗꯕꯅꯤ꯫ ꯀꯥꯟꯅꯗꯦ ꯃꯃꯥ, ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯀꯥꯟꯅꯗꯦ꯫ ꯂꯥꯎ, ꯏꯇꯥꯎ ꯔꯟꯖꯤꯠꯀꯤꯗ ꯆꯠꯂꯨꯁꯤ꯫ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯦ ꯌꯥꯝꯅ ꯌꯥꯡꯅ ꯂꯨꯍꯣꯡꯕꯤꯗ꯭ꯔꯕꯗꯤ ꯑꯩꯅ ꯅꯤꯡꯕ ꯑꯁꯥꯒꯤ ꯃꯥꯌꯣꯛꯇ ꯆꯠꯂꯛꯀꯗꯧꯔꯤ꯫ ꯀꯥꯟꯅꯗꯦ, ꯂꯥꯛꯑꯣ, ꯈꯣꯡ ꯌꯥꯡꯅ ꯊꯥꯡꯉꯨ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯖꯦꯝꯁ ꯑꯃꯁꯨꯡ ꯄ꯭ꯔꯤꯌꯥ ꯂꯨꯍꯣꯡꯈꯤ꯫ ꯄ꯭ꯔꯤꯌꯥꯁꯨ ꯑꯍꯟꯁꯤꯡꯒꯤ ꯍꯥꯏꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯑꯌꯥꯕꯗ ꯍꯣꯏ ꯌꯥꯈꯤ꯫ ꯖꯦꯝꯁꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯄ꯭ꯔꯤꯌꯥꯕꯨ ꯌꯥꯅꯤꯡꯗꯕꯒꯤ ꯃꯀꯥ ꯑꯗꯨ ꯐꯣꯡꯂꯛꯈꯤ ꯑꯃꯗꯤ ꯇꯣꯏꯅ ꯇꯣꯏꯅ ꯐꯨ ꯆꯩꯗꯨꯅ ꯑꯣꯠ-ꯅꯩꯕ ꯍꯧꯔꯛꯈꯤ꯫ ꯍꯩ, ꯑꯩꯅ ꯇꯧꯕ ꯊꯕꯛ ꯊꯧꯔꯝꯗꯅꯦ ꯅꯪ ꯌꯥꯝꯅ ꯊꯤꯖꯤꯜꯂꯛꯀꯅꯨ꯫ ꯀꯥꯏꯗ ꯆꯠꯂꯤ, ꯀꯔꯤ ꯇꯧꯔꯤ, ꯌꯥꯝꯅ ꯄꯥꯅꯕ ꯇꯧꯔꯛꯀꯅꯨ꯫ ꯅꯪꯅꯦ ꯅꯄꯥꯝ ꯌꯧꯅꯤꯡꯗ꯭ꯔꯗꯤꯅꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯨ꯫ ꯅꯪꯁꯦ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯅ ꯍꯣꯡꯈꯤꯕ ꯅꯠꯇꯦ, ꯏꯃꯥ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗꯒꯤ ꯍꯣꯡꯕꯅꯤ꯫ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯄ꯭ꯔꯤꯌꯥꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯖꯈꯤꯗꯦ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯈꯥꯡꯂꯝꯃꯤ꯫ ꯃꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯑꯗꯨ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯑꯣꯏꯅ ꯆꯤꯟꯊꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯞꯇꯨꯅꯇ ꯂꯦꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯤꯡꯕ ꯄꯨꯝꯅꯃꯛ ꯊꯨꯡꯂꯦ ꯍꯥꯏꯅ ꯈꯟꯖꯔꯨꯕ ꯄꯨꯝꯅꯃꯛ ꯇꯥꯏꯑꯣꯟꯅꯕ ꯑꯣꯏꯅ ꯊꯣꯛꯂꯝꯃꯤ꯫ ꯄ꯭ꯔꯤꯌꯥ ꯃꯁꯥꯁꯨ ꯊꯥ ꯁꯨꯖꯤꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯖꯦꯝꯁꯀ ꯀꯟꯅ ꯈꯠꯅ ꯆꯩꯅꯕ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨ ꯄ꯭ꯔꯤꯌꯥꯁꯨ ꯃꯁꯥ ꯊꯥ ꯁꯨꯖꯤꯜꯂꯛꯂꯝꯃꯤ꯫ ꯖꯦꯝꯁꯀ ꯅꯣꯡꯃ ꯀꯟꯅ ꯈꯠꯅ ꯆꯩꯅꯔꯛꯄꯗꯒꯤ ꯄ꯭ꯔꯤꯌꯥ ꯑꯗꯨ ꯂꯩꯃꯥꯏꯗ ꯋꯥꯟꯊꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯝꯁ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ, ꯇꯉꯛ ꯇꯉꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯕꯁꯤ ꯈꯪꯂꯕꯒꯤ ꯇꯨꯡꯗ ꯄ꯭ꯔꯤꯌꯥꯒꯤ ꯃꯌꯥꯝꯕ ꯗꯤꯅꯦꯁꯅ ꯄ꯭ꯔꯤꯌꯥꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯊꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯥ ꯊꯥ ꯁꯨꯖꯤꯜꯂꯛꯂꯕꯤ ꯏꯃꯥꯟꯅꯕꯤ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯗꯨꯛ ꯊꯤꯅ ꯑꯣꯜꯂꯛꯄ꯫ ꯗꯥꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯗꯨꯒꯤ ꯃꯤꯗꯣ ꯖꯦꯜꯗ ꯊꯝꯒꯗꯕꯅꯤ, ꯄꯨꯂꯤꯁ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯒꯗꯕꯅꯤ꯫ ꯀꯥꯟꯅꯗꯦ ꯗꯥ, ꯆꯠꯁꯤ ꯂꯥꯛꯑꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ꯫ ꯗꯥꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯏꯁꯤ ꯀꯔꯤꯒꯤꯅꯣ? ꯀꯅꯥ ꯀꯤꯔꯤꯅꯣ? ꯀꯅꯥꯕꯨꯁꯨ ꯀꯤꯕ ꯅꯠꯇꯦ ꯑꯩꯅ꯫ ꯑꯩꯒꯤ ꯏꯆꯟꯁꯦ ꯑꯩꯅ ꯌꯨꯝꯗ ꯊꯝꯂꯅꯤ, ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯊꯥꯔꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯃꯨꯛ ꯄꯨꯂꯤꯁ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯨꯕꯒꯤ ꯃꯊꯧ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯆꯟꯒꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯁꯤꯁꯨ ꯑꯩꯅ ꯑꯗꯨꯝ ꯌꯣꯛꯂꯅꯤ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯅꯪꯁꯨ ꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯒꯦ, ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯗꯤꯅꯦꯁꯅ ꯁꯟꯙ꯭ꯌꯥꯕꯨ ꯃꯌꯨꯝꯗ ꯊꯤꯟꯕꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯤꯅꯦꯁꯅ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯁꯟꯙ꯭ꯌꯥꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯁꯟꯙ꯭ꯌꯥ, ꯉꯁꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ, ꯅꯪ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ꯫ ꯃꯇꯝ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯃꯁꯤꯒꯤ ꯋꯥꯁꯦ ꯅꯉꯣꯟꯗ ꯐꯣꯡꯗꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯛꯄ, ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯃ ꯆꯥꯗꯗꯅ ꯂꯩꯔꯛꯄꯅꯤ꯫ ꯉꯁꯤꯁꯨ ꯃꯇꯥꯡꯕꯨꯗꯤ ꯆꯥꯗ꯭ꯔꯦ, ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯍꯧꯗ꯭ꯔꯕꯗꯤ ꯄꯨꯟꯁꯤꯒꯤ ꯑꯩ ꯅꯤꯡꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ꯫ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯗꯥ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ꯫ ꯀꯔꯤꯅꯣ ꯗꯥꯅ ꯐꯣꯡꯗꯣꯛꯅꯤꯡꯂꯤꯕꯗꯣ? ꯀꯔꯤꯁꯨ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ꯫ ꯋꯥꯐꯝ ꯑꯁꯤ ꯅꯪꯅ ꯌꯥꯕꯤꯔꯒꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ, ꯍꯔꯥꯎꯕ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯌꯥꯕꯤꯗ꯭ꯔꯒꯅ ꯑꯩꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏꯒꯗꯧꯔꯤ꯫ ꯁꯟꯙ꯭ꯌꯥ, ꯅꯪ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯂꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯟ ꯄ꯭ꯔꯤꯌꯥ ꯊꯥ ꯁꯨꯖꯤꯜꯂꯛꯂꯦ꯫ ꯃꯇꯝ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯉꯥꯡ ꯎꯅꯒꯗꯧꯔꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯏꯊꯟꯇꯅ ꯍꯣꯠꯅꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨꯁꯨ ꯃꯇꯝ ꯀꯨꯏꯔꯕꯅꯤ ꯈꯟꯖꯔꯛꯄ꯫ ꯀꯣꯂꯦꯖꯇ ꯑꯍꯥꯟꯕ ꯎꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯅꯪꯕꯨ ꯑꯩꯅ ꯈꯟꯖꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯟꯒ ꯇꯤꯟꯅꯕꯅꯤꯅ ꯑꯩꯁꯨ ꯀꯔꯤꯁꯨ ꯐꯣꯡꯗꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯉꯁꯤꯗꯤ ꯇꯉꯥꯏ ꯐꯗ꯭ꯔꯦ, ꯑꯩ ꯅꯪꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒꯗꯤ ꯅꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯍꯧꯗꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯪꯅ ꯌꯥꯕꯤꯔꯒꯗꯤ ꯑꯩꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ꯫
amadi ichangi oinasu yamna mateng oigadawri. Nangna yabidragadi Dineshki wafam adu marak thatlaga Sandhyana khumlaki. Dana haudoragliba wafamse aigidi mangla taibangla wafamse ai gyana matadre. Adumakpu ai hauji isagi khanba yade. Priyagi khanbada ai wakhal yamna charangnai. Imanabi asigidamakta aina tawba ngamba pumnamak ai tawgani. Matang asi isagi khanbagi matam nate. Da wafamdo ima pabungi mafamda haudokpiu. Ima pabungi ayaba yauragadi aigidi karisu akaiba leijade. Sandhyagi ima pabungi ayabagi matung ina Dinesh amasung Sandhya matam kharanigi matungda luhongki. Sandhya matam chuppada Priyagi manakta leiduna Priyagi chana thaknaba amadi karida soikhidage haiduna panaduna leirami. Sese nakhongdo tapna tapna thango yam kanna chakanuo. Exercise se nongma nongmagine tumtongna legadabani nasado natrabadi lumtharakani aba. Asumna kharani haukrabagi matungda James nongma ayuk anganbada Priyagi yumda laklami. Aduga Priyagi khongpaiduna khoiramki. Priya ai yamna lale aibu amukta ngakpiu. Phathaba ngamhaudraba wakhalna nangonda aina soikhiba kaya yaukribasu madubu amukta ngakpiu. Ima pabungnasu aibu yumdagi tanthokle. Ai mafamsida laklibase nangbu lausilage haiduna lakpani. Nangi thamoiduna aibu amukta Priya masa tha sujillakpaga James ki wahaising adu tabada wanthaduna laimaida tarami. Isan tombi karino tawriba matawsibu hai manama chalu phiro numsalucho hospital da chetnaba. Mataw asum tawduna Priya machanupa ama phangjakhi. James su masagi maral masak khangladuna Priyagi manaktagi hendokhide. Aduga asumdana Sandhya amasung Dinesh nungshibagi maikida changsanduna anauba punsi ama semgat sagatnaba honajaraklami. Matang asida wari asisu loisinjarage yengbiriba khwaikibik mayamna aigi warising asi nungaibiragadi subscribe tawsanbiramu. Thagatsari.